Manipur da haukiba pung kunmari gi manungda BRDL RIMS amadi BRDL Jenims ta test tawbuda miyoi kunthani pan positive oikiba ga loinana state asigi apunba positive case sani ga tara sukhre active case masing na chama ga yankhai hundo yaure miyoi mangana naba phagalaktuna discharge tawkhre ngarang numidang athengbada phangba report ta COVID-19 test tawbuda positive oikiba miyoi kunthani pal asigi BRDL RIMS ta miyoi kunithoi aduga BRDL Jenims ta miyoi tara taruk positive oikibani hairi RIMS की authority की माइकई तगी पाउमी सिंग द फोंगदोरकपदा ngarang BRDL RIMS ta sample shamnga ga kunthama pan test tawbuda positive oikiba miyoi kunithoi gi manungda Imphal West tagi tara humdoi Kamjong dagi miyoi manga Urkhul dagi miyoi ama Tengnaupal dagi miyoi ama amadi Kakching district tagi miyoi ani yauri loinana hana RIMS ta positive oibadagi layeng duna lairakba Urkhul dagi miyoi anina hospital asidagi mayumda hankhre hairi Amaromda Jenims ki authority dagi numidang athengbada phangba pauna hai BRDL Jenims ta punna sample shamri ga humdra test tawbada punna miyoi tara taruk positive oikhibani hai positive oikhiba singa do karamba district tagi no haiba paw adudi pawmi singa phangba ngamkhide Manipur lenga ki COVID-19 command control room dagi additional director Dr. Khoirom Sajikumar mangang na press ta thadrok pase rola mana hai Mamangda RIMS amadi Jenims ta positive oikiba miyoi tara manga adugi manungda miyoi taruk na Thawal district tagini miyoi manga na Urkhul dagini ahum na Kangpokpi dagini aduga miyoi amana Imphal West dagini makhoi nipal na train da Mumbai dagi halakhibani aduga taruk na flight ta loyana amana bus ta lakhibani hairi ngarang numidang pung 8 phawgi mamangda RIMS amadi Jenims ta sample lising amaga chani ni phumapan test tawbada miyoi humdra taruk ti haukiba me kuntha da Tamenglong dagi hankraba matungda Assam gi Lakhimpur da June ani da positive oikiba Hindustan Construction Company Limited ki driver ga shokna samnaruba miyoi humdra taruk ki sample yauri makhoi loinamak negative oire hairi Amaromda state asida laina laisat asigi positive oiba mi gi masing leptani hengalakpa si yenglaga RIMS ta hana lairiba COVID care facility asida lairiba phamungsing anaba singna thangalakpa si yenglaga ngasidagi RIMS ki COVID care facility hana dagi hena chauthohankhre hairi Arobada Paobilai news reader ki video yengbiri khudimappu thagachari